Ngasi Sagolsen numit tarik kunganithoi numit asigi rasifal pizari. Mes rasigi oina tabak pangthokpa ngambagi thajaba yaba numitni maru oiba warip tamak lau. Bris rasigi oina sel thonggi lambi phagatchagani atanba thabak thadu. Mithun rasigi oina wa ngangbada ibda cheksillu paw phongnaba mediagi lamda leibasingdi phai. Karkat rasigi oina kok saba wakal thoktabana awaba mayongnakadawri haksel ki cheksillu. Singha rasigi oina tawjaba thabak mai pakpa amasung miyamna khangbiba oigani. Kaina rasigi oina akanba thabak su nombada kanagani adubu hena khanjinba tawganu. Tula rasigi oina marum mapang amasung loinaba singa mari phagatkani lalol itikta kanagani. Brisik rasigi oina khudaki oiba sel chatlu haiba lei miga muknaba saunaba thoktaraba hono. Danu rasigi oina anauba thabaki khudong saba lakani thaudok wathok chatpa hengatkani. Maka rasigi oina thabaki polom hengatpa yai adubu afaba phal phangani. Saruda anaba lei. Kumba rasigi oina kanadabada marai yanaganu marum mapang singi mateng phangu haiba leibana chawkhat chagani. Mina rasigi oina thabak tawbada mai paktaba bukning langani sel thunggi warep lawbada cheksillu.